Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau hayengdagi haugadoriba Manipur Vidhan Sabha mifamgi yenglaga Imphal manunggi lambi sathok sasinda ahongba khara leiragani Churachandpur jilagi Mauloi khulda ngasi ayuk nongmai kapagi makhol tabadagi BSF amasung Assam Rifles ke punba kangbuna sangsinduna section thorang lokhaikre Uttar Pradesh Karnataka amasung Himachal Pradesh ki Rajya Sabha seat 15 gi mikhal ngasi pangthokli amasung Pradhan Mantri Narendra Modi na Tirubhananthapuramda lupa koti 1,500 romgi oiba maruoiba space infrastructure project ahum sanggagani. Taranithoi suba Manipur Vidhan Sabha gi manga suba mifam hayangdagi haugadoriba asiga mari lainana Imphal manunggi lambi sathok sasinda ahongba khara leiragani Traffic Control Police Wing na thokpa cherol amada hai sangakphomdagi salanthong phawba singmairong khongnang ani karaktagi dingku road phawbugi lambina lamdong thongromda chatkani aduga watham leraktagi thangmaiban phawbuna khuya thongromda chatkani commercial amadi heavy vehicles sing khongnang ani karaktagi lila sing khongnang khong phawbugi lambida chatpagi thengba leigani hairi ahongba asi hayengdagi hawraga mifam loidriba phawba makhatana satnagani hayengdagi haugadoriba Taranithoi suba Manipur Vidhan Sabha gi manga suba mifam mapungphana pangthoknabugidamak security gi akanba section thorang kaya lokhatli police ki pauna hai mathang thagi manga phawba sathagadoriba mifam asi santi laina ayat apan yaudana pangthokpa yanabugidamak Vidhan Sabha hall gi akoibada marol ahum thokna security na ngakseli masigi mathakta matik chaba anti riot team amasung QRT sing thamgani hairi Churachandpur jilagi manung chana leiba Mauloi khulda ngasi ayuk anganbada nongmai kapagi makhol tabadagi mafam aduda leiba BSF amasung Assam Rifles ki apunba kangbuna sangsinduna khudakta phibam adu yengsinbaga loinana makhatana pamdaba thodok thoktanaba section thorang lokhathi amaromda security force na rajya sigi tongan ba mafamsingda thiba humbagi thabak leptana sathari Manipur police na thadorok pacherol amada hai Imphal East jilagi sabungkho khunodagi sanung phawbagi mafamsingda thiba humbagi thabak sathabada khusukholai kya phagatpa ngamkhi rajya sigi singamadi tampaki jila singi mafam kya da punna checkpoint samani phumathoi hangdoktuna achat ok sing check tawbugi thabak suleptana sathari hayengdagi haugadoriba Manipur Vidhan Sabha mifamgi mangoinana rajya sida thuba matamda santi purao amadi National Register for Citizen NRC sana luhaiba dabi kya tawduna ngasi Moirang lamkhaida miyamna wakat mifam phamli Kege Moirang Kendra punba lupna senduna phamliba wakat mifam asi numit ini sathagani hairi Arunachal Pradesh ki UPIada leiba Golden Jubilee Stadium da sathariba humbudra taret suba National Football Championship for Santosh Trophy gi final round gi Group B gi match amada ngrang Manipurna Karnataka bu panjil amasinoda thoikre tabiriba pawse Akasbani Imphal dagi ni Uttar Pradesh Karnataka amasung Himachal Pradesh ki Rajya Sabha seat 15 gi mikhal ngasi pangthokli bot hadabagi matam ayuk pung 8 dagi hauki bot masing ngasi numidangwan pung 5 dagi thiba hogani Uttar Pradesh ta Rajya Sabha seat 10 gi mikhal asida BJP na mirep 9 amasung Samajwadi Party na mirep 3 thadokli mikhal asi mai paknabagi damak mirep amamna tangai fadana bot 53 phanggadabani Karnataka Rajya Sabha gi ahangba seat 3 gi biennial mikhal asigi mangoinana sarkar pairiba Congress na makhoi gi MLA pumnamak hotel amada punna lehenkhre mikhal asida Congress ki Ajay Maken Syed Nasir Hussain amasung GC Chandrasekhar BJP gi Narayan Bandage amasung JDS ki Kupendra Reddy mirep oiri Himachal Pradesh ta Congress na makhoi gi mirep Abhishek Manu Singh bida vote pinaba dol gi MLA khudingmakta whip jari khre Rajya Sabha seat 9 gi mirep singdi hana na lamba yaudana mai pakre adumoinamak ngasi hangnabi matung ina phol lauthokani hana na mai pakraba sing adugi manungda BJP President JP Nadda Shiksha Mantri Dharmendra Pradhan IT Mantri Ashwini Vaishnaw amasung hana gi Congress President Sonia Gandhi yauri Lok Sabha mikhal 2023 ga mari lenana bot hadabagi matangda miyamda vapta hanaba Election Commission of India na Information and Broadcasting Mantraloy da khanghankhre leba asida leriba cinema hall singda film hawdringai gi mamang amadi interval manungda voter awareness film My Vote My Duty urhanabasu commission asina mantraloy da haikhi Pradhan Mantri Narendra Modi na hairi mahaki sarkar na policy paralysis amasung dynastic politics loisinhankhre
New Delhi da pangthokpa private TV channel amadi Global Summit thoramda wangangbada Pradhan Mantri na hai ma ki sarkar na leba ki ha na haiba wakhalon gi makhada manglom da sangsili Sri Modi na article sahum humbudara lauthokhiba Ram Mandir sabana singba si hairiba wakhalon asigi makhada paikhat pathabak singni haina singthakhi Sri Modi na hai malem gi lebak sina Bharat asi manglom da sauna khumang yangsin bangamba lebak ama oina singthana riba si sarkar asina sahi tara ningthina thorang tawrakpagi mahaini Pradhan Mantri Narendra Modi ngasi nongmagi khongsata Kerala da thunglagani mangna Tiruvananthapuram da leiba Bikram Sarabhai Space Center da satuna lupa koti lising masanipan romgi oiba maru oiba space infrastructure project ahum sangagani project sing adugi manungda Sriharikota gi Satish Dhawan Space Center da PSLV Integration Facility Mahendragiri gi ISRO Propulsion Complex da saba Semi Cryogenics Integrated Engine amasung Tiruvananthapuram gi BSSC da leiba Trisonic Wind Tunnel ni Sri Modi na Gaganyaan Mission kaya yamna khumang sauksilabagi haibasu yengsingani tungda Tiruvananthapuram BJP State Union na sinba padayatra loisinbagi thoramda miyamda mahangna wangangani Kerala khongsarasigi tungda Sri Modi na Tamil Nadu da nominini satkani mafam aduda mahangna lupa koti 13 chahum henbagi infrastructure project kharana jatra hongani kharana sangagani National Investigation Agency NIA na yamna sauna mai pakpa amada nongsu Bengal gi Ramnavami hingsa gi thaudoka mari lenana senabami oi 13 phagat pangamle hingsa gi thaudodugi matangda NIA na thijinbada dharmaga mari lenana satpa khongsat amada Kanglup Masel gi marakta khud thokna na basinbada senabami oi sing adu thaudoga adugi video footage na singba kupna yengsilaba tungda masak khangba ngamkhibani thaudoga adu mamang sahi gi March 13 da nongsu Bengal gi Uttar Dinajpur da Ramnavami gi khongsat manungda thokhibani thaudosigi matangda NIA na makhata na thijili Bharat ki saknai raba saisakpa Pankaj Udas ngarang Mumbai da leba Bridge Gandhi Hospital da lekhidre mahak sahi humbudrahumdoi sukre saknai raba saisakpa sina lekhidabada lebasigi Rashtrapati Draupadi Murmu Uparashtrapati Jagdeep Dhankar amasung Pradhan Mantri Narendra Modi yauna lusingba kayana awaba phongdorakli Rashtrapati na hai Padmasri yauna tongan bamana kaya phongkhraba saisakpa asina sugam sangit ki lamda maroiba thodang kaya laurami Uparashtrapati Jagdeep Dhankar na mahaki warol da hai isai gi lamda Pankaj Udas na lauramba thodang adu matam supada ningsingduna lehauragani Sri Modi na saisakpa asina lekhidabada awaba phongdokladuna hai Pankaj Udas na saklamba isai sing asi mirol kaya na pamnaduna lehauragani isai gi lamda mahaki mafam asi mention bangamlaroi da awat pa ma oihauragani haina Sri Modi na makhata khi Employees Provident Fund Organization EPFO na sinduna tha khudingi pangthokpa jila thaki outreach program Nidhi Aapke Nikat 2.0 leba sigi jila satuk humbudra henbadang si pangthokli thorang asigi manung channa akhanaba pension help desk sing hangdoktuna pensioner singi tongan ba thabak thoram sing digital life certificate pishinba hiram asiga mari lenana khangning basing hangba thabaktagi pothaba numita pension payment order PPO pibana singba khudong saba kya phanghangani employee employer amasung pensioner singi khudong saba sing kokhanaba thorang kya supai khatli aroibada maroiba paw amuhanna hayengdagi hagudoriba Manipur Vidhan Sabha mifamgi yenglaga Imphal manunggi lambi sathok sasinda ahongba khara leiragani Churachandpur jila gi Mauloi khulda ngasi ayuk nongmai kapagi makhol tabadagi BSF amasung Assam Rifles ke punba kangbuna sangsinduna section thorang lokhatkhi Uttar Pradesh Karnataka amasung Himachal Pradesh ki Rajya Sabha se 15 gi mikhal ngasi pangthokli amasung Pradhan Mantri Narendra Modi na Tiruvananthapuram da lupa koti 1,500 rongi oiba maru oiba space infrastructure project ahum sangagani pauloi jare